Matamgi Manipuri Wari channel asibu tabiriba khwai pumnamakpu taramnokchari ngasi muglobirasi Tingkhanggi Leirang humfu mari suba tangka Laijasu mamitu lauthoklaga laptakna lakliba vendudi yenglaga wakhalda sukhali Kainu asigi vensina aitam thauji leisiba Vendusu sumnakshilai Laijasu masadu pakhatpa mayoshilai mamaidu fat leithorai Tan chana gumna laizagi hek mamangduda auto ama sat khamlai Laijasu auto da fat kakhali auto da sumi full da tonglai laijadu mayaigi mi mari famba seat da mi ahum khak phamlambadda mayaiduda oina tongkhre auto du su thauba hokre gari van du su laijagi lepamduda brake khangfa fai auto du da tongliba miyam dugi maraktagi chingthoklaga purakpa sungam haudre phone du lokthoklaga call tawi Hello, sir. Mai pak labra. Sir, ngam haudre. Kam dau na. Sir, aikhoi ni yok sindringai da nupi dugi mamang da auto ma kham ki bana hankre. Auto du su mi full da tongle. Aina khula yaw busna tabani na mayam dugi marak tagi nupi da chingthau bangam kidri. Oh, fare. First time sir basu nang kaisum khan gano. Second time wali matam yam leiri. Hoi sir, aduri tham lage. Thamo Nupa dusu phone du thamlaga gari driver duda mamai don silaklaga Yari chasi Asomda laijasu mamai du leithoklaga gari du tanarakpra haina fog yengba ngamdre masadu kibada lori Masadusu pungchot chotlabani phaminariba singdusu laijada huirap yengi laijadi masadu tarang chatli nakyata famliba miduda hanne yengde lambi dusu khangba nate auto du kadai da khamgani haibusu khangba nate ashumna auto dusu bazar da khami auto du tonglamba mi makai dusu amamam takum thaki bara piram laga magi thokpa chatnaki laijadu adu faba masadu gyan tade auto driver du mamai du leithorak laga Ibema, kada yobigadabno, aidi bazar manungni changjaroi. Laijadu khangpre khangi masadu pakhana. Kari haiba kaka? Kumu haiba, ai bazar manungni changloi haiba. Laijadu akoibadu fatpat leithokduna yenglaga machinda tablap soli. Sidi bazar yorine. Wakhal sikhaleduna driver du don silaga. Kaka, aidi athapa khungang Imphal sida yum panjarapani auto se kadai yogadabano ai khangdri yum phauda amta thinbiramgera kakage waman ai matik chana pizage laijana yam kina hairakliba wadu tabada driver nupa dusu laijada nungaitana yenglaga ibe madi kadai dagino kaka thangmaiban kendrige mele khwairakpam nandogi yum khangbra khangi moi dane kaka Oh, adudi thinbirage. Asi hairaga driver du gari du start tawba hawi, laijadu masadu pakhat khibaduna driver nupa du fo phana khanba ngamde, mamittu kanna ushilaga yumtadi yauragi matagum kanagi jagat ki lai apumbani mana khurum libasi. Uchina gate mapadi yaure, driver du so to du khami. Ibema yaure. Kaka, bara kaya longne. Jama pihaningi. Driver du leirambagi ma yum yoba ngambani haibagi wakhada laijadu mathamoi payment khraduna bag tagi lupa chonga chapi ama lakthoklaga driver nupa du piraduna Kaka se thamoi singba kaka leirambagi ngasi yum yorpa ngamlibani kaka ki lamandi asina suloidi mathang chabada singjage ngasi gidi si baibi kro Driver du di paisa da tingak yenglaga Ibema Laijasu nokmi bamai thong amaga loinaraga paisa du driver du namdana piramlaga gari du dagi sat kumthaki aduga gate ki security singduda gate hangdokhalaga yumda changai gate meya da leiriba lembi gi fura da haifet yenglaga wakal da sukhali mama nama bu chiksina senabiu ko wakal lesi khana imung changlai masadusu ingmana lore magi kada hana jankhatli washroom da changlaga firol achotpa singdu hongdoklaga makok tu towel amana kangna taithokpa laknaringai yamna chamjabagi yamna wabibagi mawongdu rasi du taha karai laijagi kadu thong hangdoklaga laiza su washroom dagi khumlai
Nang halabon hangge tawbani yare yare. Wahai si hairamlaga rasi du chatkre laijasu nahan makhaiga manadaba rasi gi mawongduda ngakpa fawi. Washroom gi thongdu tapna hangdoi aduga prap thorai. Dressing table mamangda changsinduna samjet tu pairaga masamdu hatna mingseldu da tariba mamidu yenglaga wakhalda sukhali. Ngasai gari du engonda tamna thausilai du karigino. Nupadu gi mityengduna karino. Aibu dada hairasirane. Hairuda kaisu natabada dada matha sanabane. Security yaudabagine. Security yardi kaisum kiningai oide. Sumchumna yenglambasi. Wakal du yangna khandoi laijasi hanaga manadrabani tha ama guli fazana chakibaduda wakal hena khanjilaga sum leibadu leikidre lushina khandre jamna sum khandoi koktuda tension kya pirudre samje tu fathanamlaga masamdu samji kina makhada kumlai chakum da hana praprap sangsili rita du hinjang semlaga leirami nine ngasi di khar thengdokre rita silaizri yengkhalei Nang haledana ai sahujita call tawgena khalamini laizagi masama sotpadu ubada rita sungak chanana laiza kaiginu nakoktu pungcho cholisna laiza su chair ma chingthoklaga famlaga gyan tana khumlai nine oza hoidagi thorakpada nong kitang chotkhre aduda kokse manam namgadrana luthokpani numidang wairam sida karigi koklu ruino amuk nani ko kai story danine henjang di kari thongduino Madam na sebum irolo hairami aduga naku pisiga thumyak pisiga mangaurasi hoi nene iron base ai kamlage hoi asumna rita ga laizagadu chak thongminai chak tu loisilakpada laizadu makok chikpa horai adubuma khangjili thabak ingkhang loiraga gyan tana potharagi khalladuna chak tu thuna loisinaba honai chak loireduna mayam pulap chak chaminai masadu inung nungai tabagi chak tu siyamna chadri Makuk na chikpaga subum iron bedu chasin badari mapa chana kre kon fengna hathi pungkhanda khali laizana hathi khan bedu taraga rita du laizagi manak de changsilaga laiza nangbo hathi yam khalida nasan wai tabra laiza du nokmi kaisum taw didane namit kadu ngaksin gum tawida se kon se nene loshilagi nang potharu chalo Yani nine ai kaisum tawdi kon yam basuna tabasibu laizana yadadana kondu manasum fengkre rita si laizagi manakta lepaga loiba ngaiduna lei ashumna kon fengba loiraga mathakta karei isaigi diary du pairaga sofa thariba domda laktuna gyan tana famtharaga ngasai tamlakpai saidu khonjel du tablakna haifet sai Masadu nungai tabaduda laizadu ishaidu ngangningba poktre daridu khumjillaga mafam chana thanamlaga phamung doina kakhallaga blanket tu chingkhallaga mamittu ishili asomda punsiba sungasidi khara thingi halakpa pungdu 13 hele phamung du longna tumtharaga phone du yengi laizadu ngasai chatlamdaida dada chatlugi ya hairambadudagi SMS amatta leramde mahausadi halakpaga call torokpa natraga halakena SMS tharambani ngasidi SMS tharaklamdre call su toroklamdabaduda punsibadu wakhaldu nungaizade pisumdu khangsuksuk chillaga yam thuna laizada call tawi asomda laizadi favor kana tawre masadu thak niktuna sukchillaga tumdi phone du sungasai bekta hapkhibadudagi hanne yengludre Beg to chain singsinba oibana ringtone makhondusu fazana tadre call anirak ahumlak tawbaduda paimanlaktabadagi punsibasu longna tumlambadu fukhagatli masadu pakhatpa amaga loinana ahenbagi number da oina call tawi asomda ahenbasu fazana sethari ahanba tawbadadi pairakte anirak tawrakpaduda gyanmen tadabi mamittu pangthoktabi makhutuna phone mara paikhatli Hello Angel koidorage tumba yadrabo Punsibadu khanglaw lawrai henba ahenbadu mamitu khangsingi mamitu khangpang pangthui tajo natai matum khrabra tumnamani hojibok tumdradi kaidor leidiba phone gamta pairakte ai sidare famta khangre namta chalaga natai mada phone pa hello ahenbadu tanbagi machindu sugalai punsiba sungai ngamdan haizilai henba aina haristabra ahenbadu khangpre khangi Tayo da cho, nui na tayo nausdi yat kraponi.
Asi hairaga ahenbadu tanna tanna tapna hogalai laizagi kadu thong lolamde ahenbadu kauraga changlai. Itaima, itaima. Laiza sohen mana kauribadu mami sami oina tai mamittu pangthoktabi yam tanna khumlai. Ahenbasi koi koidana changlai phamangduda chapleplaga. Itaima, dachona phone tawbas paide phone pairo hai se amta payu se. Laizadu tapna hogalai ahenbana pirakliba phone du lauraga nakongda thami khonjal du siri siri. Dada phone pairaktrido kaigino phone du kadaida laikrage. Laizadu bab oirude mon makhada makuttu humjillaga phone du koima maraga yengi leiramdabaduda ngasai bekta yaukibadu khangning ningsinglai. Aidi phone du bag manungdagi lokthokpa kauri thamo dada aigi phone dagi tawraklage. Thamo thamo. Punsibasu phone thamkhre Laiza sohenbada phone du pirai. Sehenba aigi ati ahenbasu Laizadagi phone du lauraga. Itaimagi hati kukhanse mawong tadida hakjang nungaitabra. Tumlabagini kaisum tawdida. Laizadu famungdagi kumtharaktuna hairakpani makhondudi lotsinba yadre manatundu ikhong khongi. Khonjal sisu yade detima lokthungbro ai hidak leirusora. Laizadu nokfet tawraga kaisum tawde mehenba chalo tumuro. Tanjaduda Laizagi bag manungdagi call dusu ringkhinglai. Laizasu dressing table mathakta lairiba bag manungdagi phone du lokthoklaga lakiba call du paikhatli. Hello dada. Ahenbasu chatkre Laizasu famungda tapna kakhatlaga haijupta chingkhatlaga lomna tumthai. Kainu ngasidi hale kholena kemta hairektida. Dada ai ngasi halakpa khara thengi aduda bab oheudre. Laizagi khonjal da tabada punsibadu pakhatna. Angangcha. Nang dok thungbro. Thungdida tumlubagini. Punsibadu makha tade video call sat tawshilai Laizadu okay tawde yam tumningba saraga khonjal du nautharaga hairai. Dada ayam tumningi hayeng sanarsiba. Yaroi yam thuna okay to. Laizasu yaroi khangbana okay tawi. Laizana lotliduga tanja chadana hati sukhalai punsibadu pishumdu khangsuk suksilaga. Nangna sanungaitabra. Laizadu manatondu thutut chingkhalaga. Kaisum tawde. Aingondo idaba ngangano namitkado ngangsa ngangsile intham janbra. Laizadu masanaga nungaitabane kaduda mathantaga leibane punsibana dumainaga hangjilakpaduda mabukning nungsirai mamitta mapi omladuna peri peri makoktu nomlaga. Intham jo chale kok suchi hati sukhale. Punsibadu sorama sangno hondoklaga Laizada munna yenglaga. Nang aduna sanungaitradi henboy nini hoida haraga hidakudi chabe yatro ngahak payuko ai henbada call toge. Ngaikho dada. Laizadu hathu hathu hairakpani punsibasu khonjal tablapna. Kaidorage. Asu yam thengnasibu hairanu hayeng oina charage yam nungaitabana nati. Nangna dumaina leiraga aina sida kamaina leyu haibanu hayeng aibe yaro hidakto sasa sahogadabni. Asi hairaga punsibadu Laizagi pakhum ngairamdana ahenbada call tawi ahenbasu paikhalai. Dacho karino. Henba nataimadu favorite tawu male nang hidak kita leiraga pijo. Ahenbadu fuk hogatli. Hauji aina su hanglambani kaisu tawde haibaduda aisu sumlai. Henba aisu laitre nang yam thuna pharmacy damta chalo. Ahenbadu phamungdagi fanchong tharaga hoidacho. Punsibadu ahenbagi phone phat amukak thatli Laizadu mamitu uitharaga leirami. Laizagi masaktu ubada punsibadu khudakta Laizagi manakta cheningba haibadu yauri. Masadu tawfam khangda phamung machiduda makhong yantharaga famladuna Laizabu tablap amukaurai. Angangcha. Laizasu mamitu tapna pangthorai. Hayeng ai lake. Laizadu lakanu haibagumna makokto hairai. Laizadu wangang papapoktrabani punsibasu Laizada munna yenglaga makha tarai. Henbana hidak leiba chatkrabani nangina maisi ubada ai leifam khangdre. Laiza hayemak lakpadi yadaw mande adubu mahong yenge. Handakti Laizadu tablap khamlai. Lo kitang tawbasibu marai fazani laktrasu yare dada isai numito ina lao.
Nasado yam wabra, wa ngangningdabra. Laizado wabadu punsibagi mamangda lotsinaba yam kanna honabani adubu khangba ngamlaktra mali mamittagi mapidu tap tap taraga. Wade. Asi khumlaga makut khudangduna mamit mapadu thami punsibadu phamlambadagi amuk fukhogalaga. Nakhongdingbra. Laizasu ingi haibagum makokto hairai punsibadu yam tuna Ritagi numberduda call tawraga Laizagi manakta leibiyu haikre. Rita siyam tuna water bag to puraga changlai Laizagi makhongduda thami. Punsibadu phone du thamde Laizana tumlibadu yenglaga lei Laizasu tumthaba nate mamitu shilaga tumina lei. Masadusu mai hauna sagalai Ritana fi amonba amana masadu nanthokpi. Ngayhak leiraga ahenbasu halai Ritana tawraga hidak tu pizaraga hidak tu chakibaga Laizasu tumthakre. Ahingdumadi punsibasu tumdre Ritasu tumdre Laizagi masadu sumnalaga lei. Ashumna numittu hokre mathangi numitni Laizadu mitsinglai ngarang guli thakibaduda masadu kitangdi nungaire. Mon nakandagi phone du lauthoklaga pung yengi pung 8 taraga leirambaduda thengkre haibagumna mamittu khanglaw lauthui machindusu tablap soli. As wasana pung 8 tagi sai tamba hause haraga pung 8 taraga leiramene soiduna wati charani. Wahai se haina haina Laizadu fukhaugalai ngarang ahing masa nungaitabagi mayam changdana hotnakiba mayamdu isai tamba chatningbagi mayaina loina kauthokre. Hatu washroom na chensilaga ising ayingbaduna luzathoi luzaba loiraga mafi marol hongdoklaga phamungda leiriba phone du satpai khalaga punsibada call tauna makhada kumlai. Punsibasu phone du off lairami Laizasu kona tawrage khalladuna phone du bag ta hapchilaga chakhumda Ritagi manakta tafin chensilai. Nene ai house thengdokre matam siam thengkre isai tamba chalukiye. Ritadi Laiza ubade ngangakre. Hima karino nangbu nasangamdradi ngasidi chatlurunudana. Laizadu mamaidu satlei thoklaga chatna Ritagi pakum pirami. Nine ai kisum tawdre chataba yadabani function kuidre. Rita so hatu chenthoraktuna thongjin mayadure leplaga khonjel du kantakna laurai. Hai Laiza nangbom tangai khone kemta chaduna chatladi yaroine. Ritagi pakhum piraktre Laizadu sumang yokshin khare sumangda khamliba gari du da kakhatli gari du siyanglap thoduna chatkre. Ayuk nganna ising ayingmana luzaraga gari tongba yadabagi glass tu silaitaraga mamaida nungsit fujan kibaduga isai tampham tu hek yobaga Laizadu masangam laktre. Masangam drasu Laizadu yamwana isai tamba loiba phawba yauraga yumda halai. Yumda su kanamta leiba ude Laizasu masa nungai mandadana Ritagi kada fok chonglamdre masadu hairi magi ka tamna laktuna mafi marol hongdoktabi phamungda bom tu thakre. Nungthilgi matamni rasdu nisa chasilaga manglaga lai rasi kada hana changlai rasi leiba udabaduda mayai kada thariba sofa da ngahak phamtharaga tumina lei. Kari khalakpano khangde mamitu uirum tawraga machendo haifet chinglaga nokladuna phamlambadu fukhawgalaga stair ka khalai. Laizagi kada changlai sofa kada haifet yenglamlaga phamung thariba kada tapna changlai. Laizadu ningaidana tumnaga leirambadu ubada rastu makuttuna mamaidu hotlaga nokmi wakalda sukhalli. Laiza ngasidi nangse aigi oiba tarabako. Wakalasi khalladuna rastu Laizana tumliba phamungduda masu tumtharai mamaidu Laizramda onsingduna Laizagi makhwangduda tapna kolaga Laizagi mamaiduna munna yenglaga. Laiza Laizasu khamprek khangi mamitu sat pangthorai raski masaktu ubada khamprek khangi khonjel hongna laurai. Ima